ꯍꯜꯂꯣ ꯃꯌꯥꯝꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯇꯧꯒꯦ ꯑꯗꯣ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯤ ꯑꯩ ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯥꯏꯌꯦꯕ ꯑꯗꯨꯅ ꯆꯥꯃꯁ ꯑꯣꯏꯅ ꯆꯥꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯈꯔꯁꯨ ꯁꯦꯡꯗꯣꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯀꯣꯃꯦꯟ ꯂꯥꯛꯑꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯁꯨꯛ ꯂꯥꯟ ꯀꯜꯂꯁꯤꯒ ꯀꯩꯅꯣ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯂꯥꯟ ꯇꯧꯋꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯤꯄꯨꯝ ꯈꯪꯉꯤꯀꯣ ꯂꯥꯟ ꯇꯧꯋꯤ ꯂꯥꯟꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯤ ꯁꯤꯗꯒꯤ ꯀꯁꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤ ꯔꯤꯂꯤꯞ ꯄꯤꯔꯤ ꯑꯗꯨꯒ ꯄꯩꯁꯥ ꯃꯤꯌꯥꯝ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯇꯧꯔꯤꯗꯣ ꯂꯥꯟꯁꯦ ꯍꯧꯕꯗꯒꯤ ꯊꯥꯡꯒꯠꯂꯛꯏ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯊꯟꯇ ꯅꯠꯇꯦꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯤ ꯑꯩ ꯏꯊꯟꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯃꯁꯛ ꯈꯪꯗꯕ ꯃꯅꯤꯄꯨꯔꯗꯁꯨ ꯊꯥꯡꯒꯠꯂꯛꯏ ꯑꯩꯈꯣꯏ ꯆꯦꯒꯩꯁꯨ ꯊꯥꯡꯒꯠꯂꯤ ꯃꯁꯤꯡ ꯊꯤꯉꯝꯅ ꯊꯥꯡꯒꯠꯂꯦꯕ ꯑꯗꯨꯒ ꯑꯩꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩ ꯈꯛꯇꯒꯤꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯦꯕ ꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯂꯥꯟꯒ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯂꯥꯟꯗ ꯑꯣꯐꯦꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯀꯔꯤꯝ ꯊꯥꯡꯒꯠꯇꯦꯕ ꯑꯩꯗꯤ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯊꯥꯡꯒꯠꯆꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯗꯦ ꯑꯃꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯀꯤ ꯃꯔꯝꯗ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯃꯥꯏꯕꯅꯤ ꯃꯥꯏꯕ ꯍꯥꯏꯁꯦ ꯃꯥꯏꯁꯦ ꯑꯇꯩ ꯃꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯍꯔꯤꯗꯅ ꯄꯣꯠꯆꯦꯟ ꯅꯨꯡꯆꯦꯟ ꯆꯪꯅ ꯈꯣꯠꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯕ ꯃꯥꯏꯁꯦ ꯂꯥꯏꯒꯤ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏ ꯊꯥꯖꯔꯗꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯥꯏꯁꯦ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯄꯩꯁꯥ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕ ꯈꯪꯗꯦ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯪꯗꯦ ꯂꯥꯏ ꯂꯥꯠꯄ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯅ ꯂꯥꯏ ꯂꯥꯠꯆꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯒ ꯂꯥꯠꯄ ꯉꯝꯖꯗꯕ ꯄꯩꯁꯥ ꯂꯩꯇꯅ ꯂꯥꯠꯄ ꯉꯝꯖꯗꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯗꯅ ꯂꯥꯠꯄ ꯉꯝꯖꯗꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯒ ꯂꯥꯏ ꯂꯥꯠꯄꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯇꯧꯕꯤꯔꯒ ꯃꯤꯒꯤ ꯗꯣꯁꯥꯗꯣ ꯀꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯋꯦꯕ ꯑꯩꯁꯦ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯍꯥꯏꯕ ꯑꯩ ꯆꯥꯁꯦ ꯐꯖꯅ ꯆꯥꯏ ꯅꯣꯏꯕ ꯑꯩ ꯁꯨꯡꯅꯣꯏ ꯅꯣꯏꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯎꯋꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗ ꯑꯗꯣ ꯑꯩ ꯑꯗꯨꯝꯕꯗꯣ
ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯇꯧꯔꯛꯏꯗꯨꯒꯗꯤ ꯃꯁꯛ ꯈꯪꯗꯦꯗꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯑꯣꯏꯃꯛꯀꯤ ꯊꯤꯔꯒ ꯍꯥꯏꯗꯤ ꯋꯥ ꯁꯦꯡꯗꯣꯛꯅꯕꯗꯣ ꯑꯗꯨꯝꯕ ꯇꯥꯏꯞꯀꯤ ꯃꯤꯅꯦꯕ ꯑꯗꯨꯅ ꯇꯣꯏ ꯉꯥꯡꯕ ꯀꯌꯥꯝꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯏꯀꯣ ꯑꯍꯥꯟꯕꯩꯅꯦ ꯍꯥꯏꯅ ꯀꯣꯃꯦꯟ ꯀꯊꯛꯀꯊꯛꯇꯅ ꯑꯗꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨ ꯀꯣꯃꯦꯟ ꯑꯃꯅ ꯑꯩꯒ ꯑꯩ ꯅꯨꯄꯥꯒꯁꯦ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯒꯦ ꯍꯥꯏꯅ ꯍꯪꯉꯛꯑꯦꯕ ꯃꯥꯒ ꯑꯩꯒ ꯆꯍꯤ 10 ꯈꯦꯠꯅꯩ ꯆꯞ ꯆꯥꯕꯤ ꯆꯍꯤ 10 ꯃꯥꯅ 1992ꯗ ꯑꯩꯅ 2002ꯗ ꯃꯥ ꯄꯣꯛꯂꯛꯄꯒꯤ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯩ ꯄꯣꯛꯏꯕ ꯑꯩꯈꯣꯏ ꯕꯣꯛꯇ ꯌꯦꯡꯗꯣꯡꯅꯤꯡꯕ ꯈꯪꯗꯣꯛꯅꯤꯡꯕ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯦꯅꯤ ꯇꯥꯏꯝ ꯌꯦꯡꯗꯣꯛꯄ ꯌꯥꯅꯤꯕ ꯑꯗ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯔꯒꯅ ꯑꯍꯥꯟꯕꯗ ꯈꯪꯗꯣꯛꯅꯤꯡꯕ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯏꯀꯨꯕꯣꯛꯇ ꯍꯥꯏꯒꯦꯕ ꯑꯗꯣ ꯃꯥꯅ ꯃꯈꯥ ꯇꯥꯕ ꯀꯩ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄ ꯑꯗꯨꯒꯗꯤ ꯌꯥꯝ ꯃꯈꯥ ꯆꯤꯊꯔꯒꯅ ꯋꯥꯔꯤꯗꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯌꯦꯡꯕ ꯌꯥꯏꯑꯕ ꯀꯔꯤꯝꯇ ꯏꯀꯥꯏꯕꯤꯅꯣ ꯍꯪꯒꯣꯏꯕꯤꯅꯣ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯅꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯍꯣꯏꯗ ꯊꯥꯒꯠꯂꯝꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯈꯅꯥꯎ ꯀꯪꯉꯦ ꯆꯥꯄꯣꯠ ꯉꯥꯏ ꯏꯊꯟꯇ ꯆꯥꯕꯁꯦ ꯍꯥꯎꯇꯦ ꯃꯤ ꯑꯗꯨꯝ ꯁꯨꯔꯒ ꯑꯗꯨ ꯁꯨꯅꯔꯒ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯄꯣꯛꯂꯛꯄꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯑꯆꯥꯄꯣꯠꯁꯨ ꯆꯥꯃꯤꯟꯅꯔꯒ ꯆꯤꯛꯄ꯭ꯔꯥ ꯌꯥꯝꯕ꯭ꯔꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯝ ꯆꯥꯈꯤꯕ ꯈꯪꯍꯧꯗꯦꯕ ꯁꯦ ꯐꯅ ꯍꯥꯎꯔꯁꯨ ꯏꯊꯟꯇ ꯆꯥꯕꯅꯤꯅ ꯍꯥꯎꯐꯝ ꯈꯪꯗꯦ ꯅꯪ ꯅꯨꯄꯤ ꯅꯤꯡꯁꯤꯡꯉꯦ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯆꯥꯍꯧꯅꯕ ꯃꯥꯅ ꯂꯤꯛꯅ ꯆꯥꯅꯕ ꯀꯥꯏ ꯌꯥꯝꯅ ꯆꯥꯕ ꯇꯥꯟꯅꯕꯒꯅꯦ ꯅꯤꯡꯁꯤꯡꯉꯦ ꯏꯊꯟꯇ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ
ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ đấy anh video xem views video đúng này quả học tụi nó thế này đó subscribe ตัวเราวานแล้วมาเนี้ยแม่ยิงไปทำไมเนี่ยยิงไปเลยแล้วก็มึง subscribe ตัวไปแล้วมึงบอกว่าไปใช้ที่มือถือเนี่ยแต่ก็มั่มแต่มังเดียวไป subscribe ตัวไปแล้วไอ้video nó nó vậy thằng mà tôi nghiêng nóไป subscribe ตัวก็กลับไปยังมันนู้นแล้วก็อันนี้video sẽ hơi chúng nó sẽ là gác